लोइबा नाइद्रबा माइग्रेंट क्राइसिस बिहार स्टेशन अंगांग अमन सीरबा ममाबु तुंबा हौदोकनबा होटनरी कोविड-19 लॉकडाउन लमदान माइग्रेंट सिंह निमित खुदिंग अवाबा पाउसिंग मरक्तगी ख्वाइदगी थमोय सुकपा विजुअल अमदा बिहार की स्टेशन अमदा पिकलिबा अंगांग नुपा मचा अमन सीरबा ममादा कुपलिबा फीसिंगदुना सानरी सोशल मीडिया पाक सन्ना मुन्ना येंगनख्रबा क्लिप अमदा पिकलिबा अंगांग अदुना मागी ममागी हक्सांगदा कुपलिबा फी अदुदा सिंगली फी अदु सिंथोकले अदुबु मागी ममा अदुदी लेंखिद्रे माग मिकुप खरगी ममांगदा सीख्रे मागी इमुंगी matung ina mahak nungsagi akan mamaisa mapuk lamba amadi ising marik amata thaklakhitabdagi sikhibani hairi video clip adu ningthokaba numita migrant singidam special train amada sahi kungom da shurobi nupi aduna thunglakhiba bihar gi muzaffarpur da leiba station amadagine station adu maktada mapung phana sada thaktabagi mathakta akan manungsagi maisadagi oiramba yaba mongda sahi ani shuroba angang amasu sikre angang adu imung adu nomaizing numita delhi dagi tonganba train amada tonglakhibane रेलवे स्टेशन सीखिबी नुपी अदुगी इमुंग मनुंगी मतुंग इना महाक इसिंग अमसुंग चिंजाक वाटपदगी ट्रेन अदुगी मथक्ता हक्सांग अदु सोकथरखिबने माक थांग जनुमिता गुजरात की अहमदाबाद की ट्रेन अमा तोंगलखिबने ट्रेन अदुना मुजफ्फरपुर यौगदब खरा ngairaba matamda ningthokaba numita maha wanthaki maki haksang adu station platform aduda taduna lekhi magi pikliba masanupa aduna sanari amasum ahal khara oiba angang amana mabu singthoktriba fawba mama adubu hawdokna ba hotnari railway ministry na nupi adu train adu da tonglakhiba matamda haksangi phibam sokle amasum imung manung adudi maak sikhiba matam aduda muzaffarpur station aduda kumthakre hairi nupi aduna magi manau nupi gi mapuroiba amasum angang aniga loinana Kathihar yaugadabani haina railway ministry na haiki nupi adugi imung manungi miyoisingna mahak hanadagi hauna haksang soklabani haiki amasum masigi matangda semjin sajinba pausing sandokpitana ba punamakta haijaki haina railways na tweet tawki